ngarang pangthokki ba haiba tare ahanba Native Peoples Convention pangthokre haiba pawsina ahanba headlines oina riuja akoigi oja ngarang Kangpokpi district ki manung channa leiba haiba tare akoigi Makhan village da NPCM Native Peoples Committee na Manipur na senduna Unified Response haiba team da pangthokpani masida akoigi convention asida haiba tare chingtam amadi CSO akoigi Mairapaibi village chief koigi amadi intellectual singna saruk yakhiba mifam amani masida warip sing se lawkhiba matam dawza koigi shoe suspension of operation se handokadabani then NRC update tawgadabani haiba wafam keno koigi keno su yauri adu oza masal lakchaning abaje koigi state ase thokliba koigi Irang Loshinba yellow furup singda singnarakliba haiba tare su agreement handokna bana palli then koigi Naga mihut sing amadi maitai mihut sing yawarga koigi prime minister amadi home minister Amit Shah una bagi warip su lawki oza masida koigi state center na masi chahi home henjalaglaba Irang asida tumin koigi hojik fawbada lairi dum moi kana honari di hai adubu hojik fawbagi oina kari thabak koigi paikhat pirakadage haiba wafam asini oja ahan besi kamai thanbininga ja ai tamjake yanam tadai north window gi koigi news tabir me am poina ko no khunum jari mana yamna koigi nene dai ba yada ba amali koji koigi yaran dak en karna hangwere bang akoi ngasi pauche chira phongi bundu ko wasi yan maru ba kanu amali koigi Native Peoples Committee Manipur ko MPCM na akoigi Manipur da leira ba koigi yellow mission akoi amato na punchal ganda akoigi Native People Convention la mangrang makhal da pangthukhi ba se masi yamna koigi kana yamna maram chaba batang chaba amani ai thamjage husik kaino haiba matam da koigi Manipur gi apun masaktam thugai na ba ade koigi aphong yek na ba kana no na haiba se Manipur la ngak chu khange barat la ngak chu khange ado Manipur gi akoigi jeru phru ore ma yapun mu ore khange ado hwai kari gi damukta ngasi bhawa chai ahum sura ba che sibaw da koigi aphong yek na ba do tarang mang khanga baw da kari gi damukta koigi indigenous people jelomi mayam sing asin amato na punjal lagara masi akoigi thengna bangam dribno mathi pi bangam dribno haiba se masi wang amane ba kano haibadi mathi pi ba haibadi akoigi Manipur ga pun saktam fugai na akoi me kangpong chana honari ba jili bharat thuai ba samane haiba adugi damukta akoigi yellow fruit plant punjal laga akoi masi moi thengna gadam ne ba ado gasi bhawta akoigi bharat langa na ke tuition tral doroganda leitulo chin doroganda akoi Manipur ra chai ahum sido wada na mai chaktana mi chahum ko ma si na mi kya mangdana buffer zone red zone ko masagi maram da fi movement to bangam dadana su numba ngam dadana bra akoi simi me am ko gaung na education sector adagi naluru tikilam ka kong sai na ko gi lai ibe masira kari gidan fai kari gidan ta bar langa ga si lotion mangam dana ing tapa Manipur mo o mingam dito hai bachigi wang sinebo bachi kanagi mamang dano Manipur gida Manipur akang hei meama academic science intelligent go adagi hiram kutimong tahira ba man leiri maribang ngong meam leiri Manipur lengak leiri adu Manipur thuai na ba phumu yang na badudi khanga juga chibo baiti pimangam deba adu nang thing bu thing na nang akoi Native Peoples Committee Manipur na akoi kilo purpose amata on punjal laga da koigi Native People Convention ma kana pangthukhi ba adugo unified akoigi response team je sida koigi saida koigi yufam waraga ngara ko warep akoigi boi lawju taraga ni thoi lawki ba ko warep tara ni thoi ba koigi yamna phajaba habidi maru iba tawtu ya dra ba warep wangtane ba adu lawki warep singi sa koigi yam phajana thaba ko na koi pangthuk na bidi akona akon hona ba tai ba madurai na yam paning ba ma leire se koigi si akoigi kanogi akoi convener oiba ko asar ka sang yamna akoigi bariba ga tamta dugumba yamna ko banggen thana hona ba dumba amani adumana haijeb da suleram drab dinga si akoigi yalongbi singna koi thengneri ba awa chetenga si akoigi tholiba conflict se tholomoi hai adumar hai adu ko loi khangi Manipur me amna susi kono suspension operation habje ko ki akoigi moigi tonga ba oper moi ko ba ko moiga tawnugi bani ko UPF ambalagi makhada adu sugi ground mun je akoigi thugai rakanda loina mun chatle sudu yong ba ba pon bakra no noi pajra chape ati mi phabe ati noi kape ati haiba sugi ground loi lei ba matugi wang da
ꯑꯩꯈꯣꯏꯒꯤ ꯁꯨꯒꯤ ꯒꯥꯎꯔꯨꯗ ꯊꯨꯒꯥꯏꯔꯒ ꯃꯣꯏꯅ ꯗꯤꯖꯤꯇꯦꯜ ꯒꯦꯝ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯑꯗꯩ ꯈꯨꯠꯂꯥꯏ ꯄꯥꯏꯊꯣꯛꯑꯒ ꯃꯤ ꯀꯥꯞꯄ ꯃꯤ ꯐꯥꯕ ꯃꯤ ꯍꯥꯠꯄ ꯊꯕꯛꯁꯤ ꯇꯧꯔꯦꯕ ꯃꯁꯤ ꯐꯖꯅ ꯃꯗꯤ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤ ꯐꯖꯅ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯁꯨꯁꯤ ꯑꯩꯈꯣꯏ ꯂꯧꯊꯣꯛꯎ ꯈꯣꯠꯂꯨ ꯁꯤ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯐꯥꯎꯕ ꯇꯥꯕ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯅ ꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯇꯨꯅ ꯃꯤꯒꯤ ꯑꯥꯏꯟ ꯁꯦꯝꯃꯤꯕꯀꯣ ꯁꯦꯡꯂꯕ ꯂꯥꯏꯁꯪ ꯑꯣꯏꯔꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯣꯀꯦꯠ ꯇꯧꯅꯕ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯔꯕꯅꯤꯅ ꯑꯃꯇ ꯑꯣꯏꯅ ꯑꯗꯨꯒ